अहानबदे यमना मरुओइबा अपडेट खरा थमजगे बफर जोन लांसिलक्तुना सुगनुगी थोंग सेमगत सागत पे यारवे हाइदुना कुकी जो सिंगना मास प्रोटेस्ट रैली चथखरे हाइरि थौबाल डिस्ट्रिक्ट के वांजिंग बाजार दा हांगबा क्वा मना योनबे दुकान दा बोम अमा पोखाइख्रे अदुबु थौदोक अदुदा सोक अपंदी याहौद्रे हाइरि बोम अदु ngarang नुमिदांग पुंग तरागा माथोई खरा हेलकपा अदवाइदा पोखाइकिबनि हाइरि बोम पोखाइ हलमलिबा दुकान अदुदा हाइरोक पार्ट 3 दगी निंगथौजम रोबेन कौबा मियोइ अमगिरि थौदोक असिगे मतंगदा पुलिसना केस अमा लौकतुना थिजिनबा हौख्रे हाइरि बोसेमना लौदुना ngasi हौरिबा SLC एग्जामिनेशन 2026 असिदा यारिपोक्ता लैबा PLC अकादमी दा हांगबा एग्जाम सेंटर ना माहिरोइ सिंग दा नोट सप्लाई तौरंबा मियोइ अनि मखोइना सिजननाबा जेरोक्स मशीन याउना पोलम कायगा लोइना इंडिजिनस यूथ एसोसिएशन कंगलई पाक IYAK गी थौमी सिंगना फगत पंगमख्रे हाइरि MLA बुलजांगिंग बाल्टे गी लैखिद्रबा हक्सांग ngasi थानलोन हेडक्वार्टर दा यौरखरे हाइरि XCM N बीरेन सिंह की पोस्ट की लौखचरके भारत की ऑनरेबल PM श्री नरेंद्र मोदी जी अमदी यूनियन होम मिनिस्टर श्री अमित शाह से अनिबु मणिपुरी मियाम के महत्व छिलगा थागत फोंगदोक्सरी मतम कुइना येंगसिनबिबा याउदना लाकलबा इंडो म्यांमार बॉर्डर्स लेपलैतना संबल खाबिरकपा अमदी FMR रेगुलेशन बायोमेट्रिक का कोनना तौबिरकपा वारबसु वाना खांगलिबा मणिपुरी पुमनमक्की वातबीबनी हाइना लौजै अथुबदा फेंसिंग लोइसिनबिबगा इरोइनना इलीगल इमिग्रेंट सिंह खंदोकपगी थबुक सिंह पाइखत पिरकनी हाइबगी थाजबसु थमजरी मसिना असेंगबा महिरुलदगी लेमिनरकलबा जाति सिंह असिगी मिरोल अमदी तुंगी मिरोल सिंह कनबा ngamlagani हाइरि अनौबा लेंगक लाकपदगी चही कया सेमपिदना लाकपा लंबी कया सेमनबा अमदी चप मानबा डेवलपमेंट तौनबा केंद्र खुदिंगदा करोड़ मंगा लोइनमक पीरे MLA राज कांग्रेस लाकलबा खक्तता शांति पुरक ngamgani नहा सिंह थबुक पीबा ngamgani हाइना MLA मेगचंद्रना फोंदोक्रे कुमजा 1949 दगी अखोई नीरगा चारकलिबनी RK मेगन सुदत्तुना थंबीबा फिबम सिदा हौरलिबा अंगांग सिंगदा निंगतमना वाखल खनबा ngamlaktaba होरेन करी चागनी करी सेटकनी हाइबा ngamlaktaba पोटलुमना नल्ले अमसुंग कुमजा 1949 दगी लेबा सिदा तिनखिबदगी ngasi फावा अखोई नीरगा चारकली हाइना सोशल एक्टिविस्ट RK मेगन फोंदोक्रे ngasi डेमोक्रेटिक पीपल्स फ्रंट DPF ना सिदुना लमफेलदा लेबा तांथा पोलिस सिनेमा हॉल पांगथोकिबा शॉर्ट फिल्म कॉन्टेक्ट 2025 की मना मथुम यंथोकपगी थौरमदा थोइबा मिथुंगलेन ओइखिबा RK मेगन वाफम सिंह असि फोंदोखिबनी महांगना मखा तारदुना हाइ अखोइगी लौमी सेनमी सिंगना नोमगी सुरगा चाबा चारा तालिबा गाक्तनी नोमगी लमदम असि मिसिंग हेंगलक्पगा लोइनना अखोइगी पुवारीदा अमुक्ता थोखिद्रिबा हाना सुनबा कया मायोकनरी असिगुबा फिबम असिदा अखोइना वखल तानबगी मतम ओइरे लैबाकी थौदांग लौबदा फिल्म पुथोकपा खक नतना लैबाक सेमनिंगबगी इहुल अदु फिल्म दा पुथोकदबा होनागदबनी ngasi फिल्म पुथोकलिबा असिगुम्बा लैबाकी दमक्ता मतम पुमदा सरुक याबियु हौकिबा चही अनि मखाइ असिदा मणिपुरदा खुंदादुना लैमिनरकलिबा फुरुपसिंगी मरक्ता हाना सुनबा कया थोखरे मांग ताकपा कया यावख्रे तंगाइ फदना पॉलिटिक्स हाइबसे यावदबा यादबना पॉलिटिक्स तौरिबा सिंगना लैबाकी दमक खल्लगा पॉलिटिक्स तौरबदी लैबा असि हेना चाउखटपा अमा ओइगनी डेमोक्रेटिक ओइबा मूवमेंट अमा सागतपदा पॉलिटिक्स की थौदांग यामना चावी लाइरबा इना खुनबा लौमी सिनमिसु डेमोक्रेटिक ओइबा मूवमेंट अमादा यावसिनबा तंगाइ फदे अमसुंग पॉलिटिक्स तौरिबनी हाइदुना हंथबा थाकता पॉलिटिक्स तौरोइदबनी हाइकी थौरम असिदा मिथुंग ओइखिबा हानगी प्रेसिडेंट डिस्ट्रिक्ट एंड सेशन जज अरिबम नौतुनेश्वरी नंगसिगी ग्लोबलाइजेशन की मतम असिदा लुचिंगबा साबसिंगना तौरिबसिंग असि मयेक सेंगना खंगी लेबाकी लुचिंगबा अमा ओइबा मतमदा डेमोक्रेटिक की वैल्यू खंगबा मथा यामना मथौ ताई अखोई मियामना कनाबु लुचिंगबा ओइना खनगदगी हाइबदु यामना खंथबा मतम ओइरे अखोइगी लुचिंगबसिंगना यामना ट्रांसपेरेंसी लैना मियामगिदमक खल्लगा थबक तौबा मथौ ताई मणिपुरगी वांगमदा लैबा लैबाकसिंगी लुचिंगबसिंगना तौरिबा थवोंगसिंग असि अखोइगी लमदमगी लुचिंगबसिंगनासु मथौ तंबा मथौ ताई मियामगी लुचिंगबनी हाइरगा सेलना मियोइबबु नमथनबा होनबा अमदि लोगी वांगमदा थबक थौरम कया चथबा लेकपदबनी अखोइना मिखलगी मतमदा मिरेपसिंगदगी सेल लौरगा बोट थादखरबदी मदुना पॉलिटिक्स के असेंगबा वाहनथोक लैरोइ मथंग चहीदा पांगथोकदरिबा मिखल असिदा अखोइ वोटरसिंगना मुन्ना वखल तादुना अफबा मिरेप खल्लगा लेंगाक पहल हौद्रबदी अखोइगी तुंगी पुंसीदा अचौबा खुदोंग चादबा कया मायोकनरकनी मणिपुरदा थोकलिबा कांगलुफ अनिगी इरांग असिदा अवाबा नंगलिबा IDP सिंगनासु लाकदरिबा मिखलसिंगदा मतिक चाबा अमसुंग मियामगी खनबा मिरेपसिंगदा बोट पीदुना लैबा असिबु अनौबा लैबा अमा ओहेनबदा चाउना मतेंग पांगदबनी हाइखी ngasi thauramda Democratic People's Front की प्रेसिडेंट डॉक्टर नरेंगबम प्रदीप कुमार ना थौरम मपु ओइखिबगा लोइना हानगी फिल्म फोरम की चेयरमैन समजित साबम मंगोल जाव अमसुंग शॉर्ट फिल्म कॉन्टेक्ट की चेयरमैन पुयाम रंजिन मिथुंग ओइखी कैटेगरी अनिदा पांगथोकपा शॉर्ट फिल्म कॉन्टेस्ट असिदा रीजनल पॉलिटिकल पार्टी अमा लमदम असिदा मथौ तारकपा अमसुंग कैटेगरी B दा म्यूट खनबदा सेल येंदबा चक्चा हैजानबगी चनबी मुथलगा अफबा म्यूट खनबगी मतंगदा पांगथोकपा कंटेस्ट असिदा
Isok Romenda Best Special Director gi manasu piki. Numit amatada puna luhongnaba sem saba loiraba machin manaw suicide tawduna sijakre. Rajasthan gi Jodhpur da numit amatada luhongnaba sem saba loiraba nupi machin manaw suicide tawduna sijakre hari. Laikhidraba machin manaw adu Soba kunga manga amasung Bimla kunga humdoini. Makhoi animak private school amada oja oina thabak tawbani imung manunggi miyoi singnadi machin manawgi misi asi chingnadaba ngamde. Amasung kanaguma miyoi kharagi thawinsin oigani haiduna pendaba phongdokhi. Thawdosigi matangda thijinbagi preliminary investigation report nam phongdorakhibada machin manaw asi huoiba posak ama chasin thakchinuna siba oigani hairi adubo kamdawna sikhibanu haibagi chap chaba report ti postmortem report laglaba matamda khanglagani hairi. Soba amadi Bimlagi mamana di machin manawna sikhibasi mapa amasung mapagi imung manunggi miyoi singna akanba pressure piduna haina singnaduna namfoda luhongnaba hotnabadagi oigani haina marasiki. Police na machin manawgi mamagi wafam asi investigation gi saruk ama ohenkibaga loinina unnatural death ki case ama register tawduna makhata na thijinba hokre haidi. US ki pressure da Iran na nonjagada banate Masud Pezeshkian nuclear gi lamda wari shanabada US ki pressure da Iran na nonjagada banate haina laiba adugi president Masud Pezeshkian na phongdokre. US President Donald Trump na Tehran na paikhaliba nuclear program gi matangda wari shanaba sida yasinaba puraktrabadi landagani haina kian khanganbagi wafam sing phongdokraba matungda Iran gi president Masud na mahaka fammanaba America gi president ta Jackson Warol asi thamkibani. Gulf da US amasung Iran gi marakta umkhanabagi chang hainingai leitana wangkhalaklingai cherak amasung US na Middle East da air carrier ani amasung masing yamlaba lan gi jet sing thajinduna lan migi tharang tawkraba matungda president Masud na laiba asina khudong chadaba kaya mayoknarabasu US tan ongadaba natte haina phongdokhibani. Iran gi Paralympic team da ikai khumnaba utpa thoram amada wa ngangladuna president Masud na malemgi pampangal kalaba laibak singna pangdabaga loinana namduna ikhoigi ngak nonaba honaraklabasu ikhoina kaidamgaida changjagadaba natte khudongthiba kayada na thaiduna chengadaba laibak su natte haina president Masud Pezeshkian na Jackson Warol su thamlakhi. Ji ama fare police control room gi cherol amada ngasi security force na lamnai PS ki manung chanba yaurabung khunaudagi Kundom Momocha Elias Yaifaba Kuntraga Matoi Kauba RPF PLA ki cadre ama mobile phone amaga konana fare hairi. Saudi Arabian illegal residents lising taraga mapan hena fakre. Saudi security authorities na kingdom adugi mafam kayada chathakiba operation singi fal oina subnagi chayol amagi manungda illegal residents lising tara mapan ga chamaga ama fare haina thangja dumita Ministry of Interior na lauthokre. Mari lenaba government agency singa khusam naraga security force singna chathakiba punba operation singi saruk oina February taraga nithoi amasung taraga nipan gi marakta miyoi singa du fakibani. Fakiba singa dugi manungda residency law thugaiba lising taraga nithoi ka chamaga yangkai ga humdoi border security law thugaiba lising mari ka chamaga ahum amasung labor law thugaiba lising ani ga chani pan ga nifuga manga yauri. Authorities na hanana illegal residents lising taraga mari ga chani pan ga marfu taraga humdoi deport tawkre. Madugi mathakta ain thugaiba lising taraga manga ga changa ga marfu ga manga travel documents sing phangnaba makhoigi diplomatic mission sing da refer tawkre aduga lising amaga chahum ga marfu ga mapan na makhoigi travel reservation sing loishin naba refer tawkre. Aina yadana changba transport tawba natraga shelter piba natraga ain thugaiba sing da makhal amagi mateng piba miyoi sing chahi tara manga fawbagi jail gi chairak amasung SIR million fawbagi fine mayok nagani haina Ministry of Interior na warning tawkre. US na Khamenei amasung machanupa hanaba tharang tawribra. Iran ki Supreme Leader Ali Khamenei amasung mahaki machanupa Mostawa Khamenei hatpa yauna sathiba phibam amaga loinina United States na nuclear facility sing da attack sing chathaba yanaba military ki thabak sing arum ayang yingli. Tehran ga nuclear gi negotiation sing mathang chatha na US President Trump na akangnaba military action chathanaba khalakhibaga loinina masigi wafam asi lakhibani. Axios ki report amagi matungina tholakpa yaba phibam khudingmak ki damak US official sing na tawba yaba thabak sing thorang tawkre madugi manungda phibam amadi ayatola amasung magi machanupa lauthokpani haina senior advisor amana US official sing da haiki. Thorang adu chayol kaya marungi mamangda Trump ta haudokhibani haina anisubali khul amana haiki. President na khalibadu kanamatana khangde haina advisor aduna makhata ki nongmagi mamangda Trump na deal ama tawnanaba Iran gi damak numit 12 dagi 15 ni matik chaba matam oigani haiki. Iran ki Foreign Minister Abbas Araga China diplomatic oina manglumda changsinaba Iran na tharang tawi haibagi ingit piki adubo Iran na lan gi damak tharang tawba adugumna diplomacy gi damak tharang tawi haina mahaki achetpa firef phongdoki.
ꯃꯔꯛꯁꯤꯗ ꯆꯍꯤ 10ꯒꯤ ꯃꯅꯨꯡꯗ ꯄꯦꯟꯇꯥꯒꯣꯟꯅ ꯃꯤꯗꯜ ꯏꯁꯇ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯂꯤꯇꯔꯤ ꯄꯩꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯏꯔꯥꯟꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯌꯨꯑꯦꯁ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ ꯑꯅꯤ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯂꯥꯟꯒꯤ ꯖꯍꯥꯖꯁꯤꯡ, ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯃꯁꯨꯡ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯊꯝꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ-ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯣꯔꯗꯔꯗ ꯂꯩꯕ ꯄꯟꯖꯥꯕꯀꯤ ꯑꯥꯎꯠꯄꯣꯁꯠ ꯑꯃꯗ ꯄꯨꯂꯤꯁꯃꯦꯟ 2 ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯣꯔꯗꯔꯗ ꯂꯩꯕ ꯄꯟꯖꯥꯕꯀꯤ ꯒꯨꯔꯗꯥꯁꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯥꯎꯠꯄꯣꯁꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯒꯤ ꯗꯥꯛꯐꯝ ꯂꯩꯕ ꯄꯨꯂꯤꯁꯃꯦꯟ 2 ꯁꯤꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯍꯥꯏ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁꯃꯦꯟ 2 ꯑꯗꯨ ꯒꯨꯔꯅꯥꯝ ꯁꯤꯡ ꯑꯃꯗꯤ ꯑꯁꯣꯛ ꯀꯨꯃꯥꯔ ꯀꯧꯏ꯫ ꯒꯨꯔꯅꯥꯝꯅ ꯑꯦꯁꯤꯁꯇꯦꯟꯠ ꯁꯕ ꯏꯟꯁꯄꯦꯛꯇꯔꯅꯤ ꯑꯗꯨꯒ ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯍꯣꯝꯒꯥꯔꯗ ꯄꯔꯁꯣꯅꯦꯜꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯟꯖꯥꯕꯀꯤ ꯒꯨꯔꯗꯥꯁꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯗꯤꯌꯥꯟꯗ ꯂꯩꯕ ꯑꯥꯎꯠꯄꯣꯁꯠ ꯑꯃꯗ ꯄꯣꯁꯇꯤꯡ ꯇꯥꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯒꯨꯔꯗꯥꯁꯄꯨꯔ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯤꯇ꯭ꯌꯅ ꯍꯥꯏ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯃꯗꯤ ꯑꯀꯣꯏꯕꯝ ꯑꯗꯨ ꯇꯦꯔꯔ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯄꯟꯖꯥꯕ ꯄꯨꯂꯤꯁ ꯑꯃꯗꯤ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯅꯤꯒꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯃꯦꯟꯇꯦꯟ ꯇꯧꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯑꯥꯎꯠꯄꯣꯁꯠ ꯑꯁꯤ ꯏꯟꯗꯤꯌꯥ-ꯄꯥꯀꯤꯁꯇꯥꯟ ꯕꯣꯔꯗꯔꯗꯒꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 2 ꯂꯥꯞꯅ ꯂꯩꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯐꯪꯈꯤꯕꯅꯤ꯫ ꯇꯦꯛꯅꯤꯀꯦꯜ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯑꯃꯁꯨꯡ ꯏꯚꯤꯗꯦꯟꯁꯁꯤꯡ ꯈꯣꯝꯖꯤꯟꯅꯕ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯁꯤꯁꯤꯇꯤꯚꯤ ꯐꯨꯇꯦꯖꯇꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯇ ꯃꯣꯇꯣꯔꯁꯥꯏꯀꯜ 2ꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ 5 ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯃꯅꯥꯛ ꯅꯛꯅ ꯆꯠꯄ ꯎꯏ꯫ ꯃꯈꯥ ꯇꯥꯕ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯑꯇꯩ ꯐꯨꯇꯦꯖꯁꯤꯡ ꯈꯣꯝꯖꯤꯟꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯇꯦꯔꯣꯔꯤꯁꯠ 2 ꯍꯥꯠꯈ꯭ꯔꯦ, AK-47 ꯔꯥꯏꯐꯜ 2 ꯐꯪꯈ꯭ꯔꯦ꯫ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯒꯤ ꯀꯤꯁꯇꯋꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯇꯦꯔꯣꯔꯤꯁꯠ 2 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯠꯈꯤꯕ 2 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯏꯐꯨꯜꯂꯥ ꯀꯧꯕ ꯖꯥꯏꯁ-ꯏ-ꯃꯣꯍꯝꯃꯗꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯂꯤꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯍꯥꯠꯈꯤꯕ ꯑꯁꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯑꯥꯔꯃꯤ, ꯄꯨꯂꯤꯁ ꯑꯃꯁꯨꯡ CRPFꯅ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯂꯩ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯐꯪꯈꯤꯕ ꯃꯇꯨꯡ ꯆꯛꯔꯥ ꯕꯦꯜꯇ ꯑꯌꯨꯛ ꯄꯨꯡ 11:30 ꯔꯣꯝ ꯇꯥꯕꯗ ꯑꯣꯄꯔꯦꯁꯟ ꯇ꯭ꯔꯥꯁꯤ-1 ꯆꯠꯊꯈꯤ꯫ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯗꯨ ꯆꯤꯡ ꯑꯃꯒꯤ ꯆꯤꯡꯈꯣꯡꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯈꯤ ꯑꯃꯁꯨꯡ ꯇ꯭ꯔꯨꯞꯁꯤꯡ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯌꯥꯝꯅ ꯀꯨꯞꯅ ꯂꯥꯜꯂꯣꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯇ꯭ꯔꯨꯞꯁꯤꯡꯅ ꯈꯨꯠ ꯊꯣꯡꯅꯐꯝ ꯑꯗꯨ ꯄꯥꯏꯁꯤꯟꯈꯤ ꯑꯃꯁꯨꯡ ꯇꯦꯔꯣꯔꯤꯁꯠ 2 ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯈꯤ ꯍꯥꯏꯅ ꯑꯥꯔꯃꯤꯒꯤ ꯍ꯭ꯋꯥꯏꯠ ꯅꯥꯏꯠ ꯀꯣꯔꯅ Xꯇ ꯍꯥꯏꯈꯤ꯫ AK-47 ꯔꯥꯏꯐꯜ 2 ꯌꯥꯎꯅ ꯂꯥꯟꯗ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠꯂꯝ ꯀꯌꯥꯃꯨꯛꯁꯨ ꯔꯤꯀꯣꯚꯔ ꯇꯧꯈꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯈꯤ꯫ ꯊꯤꯕ ꯍꯨꯝꯕ ꯃꯈꯥ ꯆꯠꯊꯔꯤ, ꯁꯥꯟꯇꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯂꯩꯐꯝ ꯂꯩꯍꯜꯂꯣꯏ ꯍꯥꯏꯅ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯈꯤ꯫ ꯍꯧꯈꯤꯕ ꯊꯥꯗ ꯆꯥꯇ꯭ꯔꯨ ꯐꯣꯔꯦꯁꯠ ꯕꯦꯜꯇ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯕ 3 ꯊꯣꯛꯈ꯭ꯔꯦ꯫ ꯗ꯭ꯔꯣꯟ 300, ꯃꯤꯁꯥꯏꯜ 50 ꯔꯁꯤꯌꯥꯅ ꯅꯨꯃꯤꯗꯥꯡꯗ ꯌꯨꯀ꯭ꯔꯦꯟꯗ ꯄꯥꯛꯇꯛꯅꯅ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯈ꯭ꯔꯦ꯫ ꯏꯅꯔꯖꯤ ꯁꯥꯏꯠꯁꯤꯡꯗ ꯄꯥꯟꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯨꯀ꯭ꯔꯦꯟꯗ ꯄꯥꯛ ꯁꯟꯅ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯀꯤꯌꯚ ꯔꯤꯖꯟꯗ ꯃꯤꯑꯣꯏ 1 ꯁꯤꯈ꯭ꯔꯦ, ꯈꯥꯗ ꯏꯅꯔꯖꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯋꯥꯔꯣꯜ ꯄꯜꯂꯗꯨꯅ AAPꯅ ꯍꯥꯏꯈ꯭ꯔꯦ꯫ ꯀꯤꯌꯚ ꯔꯤꯖꯟꯗ ꯃꯤꯑꯣꯏ 1 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯑꯇꯣꯞꯄ 9 ꯃꯀꯨꯞ ꯇꯥꯅ ꯀꯥꯏꯈ꯭ꯔꯕ ꯕꯤꯜꯗꯤꯡꯁꯤꯡꯒꯤ ꯑꯇꯦꯛ ꯑꯀꯥꯏꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯏꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯁꯇ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯅ ꯀꯤꯌꯚꯀꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯗ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯍꯟꯈꯤꯕ ꯑꯃꯁꯨꯡ ꯃꯩ ꯆꯥꯛꯍꯟꯈꯤꯕ꯫ ꯈꯥ ꯊꯪꯕ ꯌꯨꯀ꯭ꯔꯦꯟꯗ ꯔꯁꯤꯌꯥꯅ ꯑꯣꯗꯦꯁꯥ ꯔꯤꯖꯟꯗ ꯂꯩꯕ ꯏꯅꯔꯖꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗ ꯁꯣꯛꯍꯟꯈꯤ ꯑꯃꯁꯨꯡ ꯃꯩ ꯆꯥꯛꯈꯤ꯫ ꯃꯩ ꯆꯥꯛꯄ ꯑꯗꯨ ꯀꯣꯟꯅ ꯃꯨꯠꯊꯠꯈ꯭ꯔꯦ ꯍꯥꯏꯅ ꯏꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯁ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯗ꯭ꯔꯣꯟ 239 ꯑꯃꯁꯨꯡ ꯃꯈꯜ ꯀꯌꯥꯒꯤ ꯃꯤꯁꯥꯏꯜ 50ꯅꯅꯤ ꯍꯥꯏꯈꯤ꯫ ꯗ꯭ꯔꯣꯟ 263 ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ 38 ꯀꯥꯞꯊꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯈ꯭ꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛꯇꯥꯏꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯁꯥꯏꯜ 13 ꯑꯃꯁꯨꯡ ꯗ꯭ꯔꯣꯟ 18ꯅ ꯃꯐꯝ 13ꯗ ꯄꯥꯟꯈꯤ꯫ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯑꯃꯗ ꯅꯣꯡ ꯆꯨꯞꯊꯪꯕ ꯁꯤꯇꯤ ꯂꯦꯚꯤꯚꯇ ꯄꯣꯠꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 1 ꯁꯤꯈꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ 25 ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯇꯦꯂꯤꯒ꯭ꯔꯥꯝ ꯄꯣꯁꯠ ꯑꯃꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 1 ꯐꯥꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯔꯁꯤꯌꯥꯒꯤ ꯅꯣꯡꯊꯛ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯅꯥꯀꯟꯗꯅ ꯔꯁꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯈꯣꯏꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁꯁꯤꯡꯅꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯣꯟ 43 ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯔꯁꯤꯌꯥꯅ ꯈꯨꯗꯨꯝ ꯆꯟꯕ ꯌꯨꯀ꯭ꯔꯦꯅꯤꯌꯥꯟ ꯁꯤꯇꯤ ꯂꯨꯍꯥꯟꯁ꯭ꯀꯗ ꯌꯨꯀ꯭ꯔꯦꯟ ꯗ꯭ꯔꯣꯟ 2ꯅ ꯑꯣꯏꯜ ꯗꯤꯄꯣ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ, ꯃꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃ ꯁꯣꯛꯈꯤ ꯑꯃꯁꯨꯡ ꯐꯨꯑꯦꯜ ꯇꯦꯡꯛ ꯑꯃ ꯃꯩ ꯆꯥꯛꯈꯤ ꯍꯥꯏꯅ ꯃꯣꯁꯀꯣꯅ ꯍꯥꯞꯄ ꯂꯨꯆꯤꯡꯕ ꯂꯤꯑꯣꯅꯤꯗ ꯕꯥꯆꯤꯅꯤꯛꯅ ꯍꯥꯏꯈꯤ꯫ ꯇꯦꯍꯔꯥꯟ ꯑꯃꯁꯨꯡ ꯃꯁꯥꯗ ꯁꯤꯇꯤꯁꯤꯡꯗ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯞꯁꯤꯡꯗ ꯃꯍꯩꯔꯣꯏꯆꯥ ꯀꯌꯥꯅ ꯄ꯭ꯔꯣꯇꯦꯁꯠ ꯈꯣꯡꯆꯠꯁꯤꯡ ꯆꯠꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯃꯤꯆꯤ-ꯃꯤꯅꯥ ꯆꯠꯊꯈꯤꯕ ꯇꯝꯊꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯒꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄ꯭ꯔꯣꯇꯦꯁꯠꯁꯤꯡ ꯍꯧꯔꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯗ ꯂꯩꯕꯥꯛ ꯁꯤꯟ-ꯊꯨꯡꯕ ꯄ꯭ꯔꯣꯇꯦꯁꯠꯁꯤꯡ ꯇꯝꯊꯤꯅ ꯅꯝꯊꯈꯤꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠ 90 ꯍꯦꯟꯕꯒꯤ ꯃꯇꯨꯡ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯇꯦꯍꯔꯥꯟ ꯑꯃꯁꯨꯡ ꯃꯁꯥꯗꯇ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁꯁꯤꯡꯗ ꯃꯍꯩꯔꯣꯏꯆꯥ ꯀꯌꯥꯅ ꯈꯣꯡꯆꯠꯁꯤꯡ ꯆꯠꯄ ꯑꯗꯨ ꯑꯣꯟꯂꯥꯏꯟꯗ ꯁꯟꯗꯣꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯅ ꯎꯠꯈꯤ꯫
ꯍꯧꯈꯤꯕ ꯊꯥꯒꯤ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯍꯩꯔꯣꯏꯒꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟꯁꯤꯡꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯕ ꯌꯥꯕ ꯔꯦꯂꯤꯁꯤꯡ ꯑꯗꯨ ꯁꯦꯔꯤꯐ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ, ꯑꯃꯤꯔꯛꯚꯤꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ ꯁꯤꯇꯤ ꯑꯅꯤꯃꯛ ꯑꯗꯨꯗ ꯂꯩꯕ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯌꯥꯃꯔꯨꯝꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯏꯔꯤꯐ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯔꯥꯟꯒꯤ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒꯁꯤꯡ ꯄꯥꯏꯈꯤ ꯑꯃꯁꯨꯡ ꯑꯇꯩ ꯑꯦꯟꯇꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯄ꯭ꯔꯣ ꯃꯣꯅꯥꯔꯀꯤ ꯈꯣꯜꯂꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯩꯗ ꯍꯥꯏꯕ ꯑꯣꯏꯅ "ꯗꯦꯊ ꯇꯨ ꯗꯤ ꯗꯤꯛꯇꯦꯇꯔ" ꯍꯥꯏꯅ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ꯫ ꯗꯦꯃꯣꯟꯁꯇ꯭ꯔꯦꯇꯔꯁꯤꯡ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯅꯛꯄꯗ ꯄꯨꯜꯂꯤꯕ ꯄ꯭ꯔꯣ ꯒꯚꯔꯟꯃꯦꯟꯠ ꯈꯨꯠꯄꯨ ꯑꯃꯒꯤ ꯁꯄꯣꯔꯇꯔꯁꯤꯡꯒꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯔꯛꯈꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯅꯧꯕ ꯁꯦꯃꯤꯁꯇꯔ ꯑꯗꯨꯒꯤ ꯍꯧꯔꯛꯄꯗ ꯈꯣꯡꯆꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯐꯤꯚꯝ ꯎꯠꯄ ꯚꯦꯔꯤꯐꯥꯏꯗ ꯐꯨꯇꯦꯖ ꯑꯃ ꯐꯪꯈꯤ ꯍꯥꯏꯅ ꯕꯤꯕꯤꯁꯤꯅ ꯍꯥꯏꯈꯤ꯫ ꯏꯁꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯕꯦꯁꯤꯁ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯁꯨꯡ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯑꯗꯨꯗ ꯐꯣꯔꯁ ꯁꯤꯖꯤꯟꯅꯈꯤ꯫ ꯏꯔꯥꯟꯒꯤ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯇꯤ ꯃꯁꯥꯠꯇ ꯃꯍꯩꯔꯣꯏꯁꯤꯡꯅ "ꯐ꯭रीडम, ꯐ꯭रीडम" ꯍꯥꯏꯅ ꯂꯥꯎꯕ ꯇꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯣꯟꯅ ꯃꯈꯥ ꯇꯥꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟꯁꯤꯡꯒꯤ ꯄꯥꯎ ꯂꯥꯛꯈꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯍꯦꯟꯕ ꯔꯦꯂꯤꯁꯤꯡ ꯆꯠꯊꯅꯕꯒꯤ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯨꯗꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯈꯣꯡꯖꯪ ꯑꯁꯤ ꯔꯦꯜ ꯀꯣꯂꯥ ꯄꯥꯁ ꯇꯧꯈꯤꯕ ꯑꯗꯨ ꯌꯥꯎꯅ ꯏꯀꯣꯅꯣꯃꯤꯛ ꯒ꯭ꯔꯤꯚꯦꯟꯁꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯗ ꯊꯣꯛꯈꯤꯕ ꯄꯥꯛꯇꯛꯅꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯌꯨꯑꯦꯁꯇ ꯂꯩꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯛꯇꯤꯚꯤꯁꯠ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ 30,000 ꯍꯦꯟꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯁꯤ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯅꯗꯤ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯌꯥꯃꯔꯨꯝꯗꯤ ꯃꯈꯣꯏꯅ ꯔꯥꯏꯑꯣꯇꯔꯁꯤꯡꯅꯤ ꯍꯥꯏꯕꯁꯤꯡꯅꯤ ꯇꯥꯔꯒꯦꯠ ꯇꯧꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯅꯠꯇ꯭ꯔꯒ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯔꯗꯨꯅ ꯁꯤꯈꯤꯕꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡ ꯑꯗꯨ 3,100 ꯍꯦꯜꯂꯤ ꯍꯥꯏꯈꯤ꯫ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯒ ꯇꯦꯍꯔꯥꯟ ꯑꯃꯁꯨꯡ ꯋꯥꯁꯤꯡꯇꯟꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯁꯤꯡ ꯋꯥꯡꯈꯠꯂꯛꯈꯤꯕ ꯃꯔꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯔꯦꯂꯤꯁꯤꯡ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯔꯣꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯕꯅ ꯁꯔꯕꯤꯌꯥ, ꯁ꯭ꯋꯤꯗꯦꯟꯅ ꯏꯔꯥꯟ ꯊꯥꯗꯣꯛꯅꯕ ꯁꯤꯇꯤꯖꯟꯁꯤꯡꯗ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯃꯤꯂꯤꯇꯔꯤꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ ꯀꯤꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯁꯔꯕꯤꯌꯥ ꯑꯃꯁꯨꯡ ꯁ꯭ꯋꯤꯗꯦꯟꯅ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯁꯤꯇꯤꯖꯟꯁꯤꯡꯗ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯁꯣꯛꯆꯤꯜꯂꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯡꯗ ꯏꯔꯥꯟꯗ ꯆꯠꯅꯕ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯁꯔꯕꯤꯌꯥꯒꯤ ꯁꯤꯇꯤꯖꯟꯁꯤꯡꯗ ꯔꯤꯀꯃꯦꯟꯗ ꯇꯧꯗꯦ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯐꯣꯡꯈꯤꯕ ꯃꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇ ꯊꯣꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯗ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯍꯦꯛ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯊꯥꯗꯣꯛꯇꯅ ꯂꯥꯛꯅꯕ ꯔꯤꯀꯃꯦꯟꯗ ꯇꯧꯔꯤ ꯍꯥꯏꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯁ꯭ꯋꯤꯗꯦꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯃꯦꯔꯤꯌꯥ ꯃꯥꯜꯅꯦꯔ ꯁ꯭ꯇꯦꯅꯦꯒꯥꯔꯗꯔꯅ ꯑꯦꯛꯁꯇ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯁ꯭ꯋꯤꯗꯤꯁ ꯁꯤꯇꯤꯖꯟꯁꯤꯡꯗ ꯂꯩꯕꯥꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ ꯍꯥꯏꯅ ꯀꯟꯅ ꯑꯄꯤꯜ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ꯇꯦꯍꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀ ꯑꯊꯨꯕ ꯗꯤꯜ ꯑꯃꯒꯤꯗꯃꯛ ꯃꯈꯣꯏꯅ ꯑꯥꯁꯥ ꯇꯧꯈꯤ ꯍꯥꯏꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯏꯔꯥꯟꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯄꯤꯊꯕ ꯁꯥꯐꯨ ꯍꯦꯟꯒꯠꯍꯟꯅꯕ ꯄꯥꯟꯗꯝꯗ ꯃꯤꯗꯜ ꯏꯁꯇ ꯅꯦꯚꯦꯜꯒꯤ ꯁꯛꯇꯤ ꯀꯟꯈꯠꯅꯕ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯃꯇꯨꯡ ꯇ꯭ꯔꯝꯞꯅ ꯀꯔꯤꯒꯨꯝꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯁꯤꯡ ꯑꯗꯨꯅ ꯃꯍꯩ ꯌꯥꯟꯗ꯭ꯔꯕꯗꯤ ꯑꯀꯛꯅꯕ ꯃꯤꯂꯤꯇꯔꯤ ꯑꯦꯇꯦꯛ ꯑꯃ ꯆꯠꯊꯅꯕ ꯃꯍꯥꯛꯅ ꯈꯜꯂꯤ ꯍꯥꯏꯈꯤ꯫